lamdam asige inak khulaba nat ke pukai amade kalagi machet ase atopa mafam singdade uba fangde haina Governor Anusuya Uike na phongdokre wafamasi Progressive Artist Laboratory palge chahi yankai surakpage ngase pangthokiba Golden Jubilee gi thauramda Governor Anusuya Uike na phongdokibane Laboratory asige lamboi khongnang khongda leiba complex ta pangthokpa thauram aduda chief guest ke warol piraduna Governor Anusuya Uike hai Inat khulaba nat amade kalagi pukai ama oiriba lamdam asige governor ama oiba phangba sida chawthokpa poi mahak tongan ba mapalam singda chatlure tongan ba mapagi miyoi kayaga unarure adubo Manipur gumba nat amade kalagi pukai chon leiba lamdam asigumba amata thengnakide ngase nat amade kalagi lamda hotnariba lup asige chahi yankai surakpage Golden Jubilee gi thauram asida saru yaba phangba se nungaiba phawi Kumja English nga machamapan humputara mangada lingkat kiba lup asina lamdam asige artist senge chap chaba mafam ama piri lup asina lamdam asige tongan ba furup sing amata oina punsin bada achauba thodang amasulawre ngasige technology ge chawkhatlaba matam asida khunai amagi nat amade chatnabida akanba safu ama pirakpage mami chawna tare Fibam asida aikoige inakhulaba lon chatnabi nat kala amade wangulon na chingba ase tungpoi na hingba ngamgadoribra haibase achauba wahang amane mahaki oina asigumba fibam ase laklabaso aikoige inat khulaba nat amade chatnabi sing adumak hingduna leibata natana amata oibage wakalon sagatpada nat amade chatnabi na achauba thodang lawri haina lawi Lup asigi founder su oriba Sangit Natak Academy Award Guru Thiam Tarun Kumar gi mitam ama maikum hangdokpa asisu nungai pa phawe mahaki mitam asina tungda horakliba kalagi lamda khongdari ba singda achauba inot ama piragane mahakna manglamba mangla namade mahaki wakalon sing lup asigi thomi singna Manipur amade Manipur gi mapalda sandokpa mathautai hainasu mahakna makataki स्टेट के लिए बहुत ही गौरव की बात है और देश और दुनिया में मैं जब सोचती हूँ मेरे मणिपुर प्रदेश की संस्कृति कला तो मुझे बड़ा गर्व होता है और इतने एक साल के लगभग मुझे यहाँ हुआ है मैं जब लोगों से बात करती हूँ बाहर के प्रदेशों के लोग आते हैं तो वास्तव में मैंने ये महसूस किया हालांकि मैंने देश के अनेक प्रदेशों का विजिट भी किया विदेशों का भी मेरा जानने को हुआ मैंने महसूस किया कि वास्तव में यहाँ के संगीत में यहाँ की कला में जो संवेदना है जो भावना है दिल से छू देने वाली वो गीत की संगीत ध्वनि है वो शायद और किसी प्रदेश में ऐसा संगीत गीत मुझे देखने को नहीं मिलता मैं अभी देख रही हूँ कि 50 साल के लगभग इस एकेडमी के हो गए हैं फिर भी और आगे की इसको बढ़ाने की आवश्यकता है जहाँ तक मुझे जो एकेडमी में आकर जो जानकारी मिली कि इसके इतने वर्षों के बाद भी और भी इसको अच्छे ढंग से ये एकेडमी का कायाकल्प और कुछ अच्छे से हो सके उसके लिए भी आपको जब भी मेरी जरूरत पड़ेगी जो भी सहयोग की आवश्यकता होगी मैं आपको पूरा कोऑपरेशन पूरा सहयोग देने के लिए तैयार हूँ Thauram aduga mari leinana palgi complex ta khinba Guru Thiam Tarun Kumar gi mitam Governor Anusuya Uike na hongnabi matung inna maikum hangdokpaga loinana Guru asigi mafamda haikat lekat tamduna ikai khumna bodki loinana lop asigi Golden Jubilee gi souvenir amasu Governor Anusuya Uike na phongdokhe ngasigi thauram aduda Governor Ngapigani Guru Thiam Tarun Kumar Memorial Gold Medal Award lamdam asigi saknairaba basi khongba RK Chinglen Sanada lantokhi loinana lupa lising taragi cash award artist ahumda khusinakhi thauram aduda kumja English singani sukna kunithoige Manipuri dance ta Sangit Natak Academy Amrit Award pangkraba Manipur University ge hanagi vice chancellor Hizam Tombi yauna Sangit Natak Academy Award marida Governor Anusuya Uike na lengyan amade khudol tamduna ikai khumna bodki Ngasigi thauram aduda Governor Anusuya Uike Manipur University gi hanagi Vice Chancellor Professor Hizam Tombi amade retired IAS officer K Radha Kumar na matang sitna Chief Guest President amade Guest of Honor oina sarugyakhi